Tara Marirak Subasta Level Orange Festival listening ni Tara Taret na si Tamenglong District ki Lower Ground da Forest and Environment Minister T.H. Shyamkumar na hudukre. Lamdam asida lay mamipung khudimang na mataoiraba matamda Manipur si nungaiba chawkhatpa oigani haina Works Minister Thongam Biswajit na haini. Social Welfare Minister Nemcha Kipkena Directorate of Social Welfare के ऑफिस का सरप्राइज विजिट चक्रे अमसुंग आयुष डिपार्टमेंट स्टेटस की नौन सेंग के डिस्ट्रिक्ट सिंगावना डिस्ट्रिक्ट खुदी मक्ता आयुष की हॉस्पिटल यांखई सेंगत कदौरी Mayamba Kurumzari Adam Nengbiri Bus Impact News ne Bidyarani Tinguzamna Bungja Sifawagi Maroiba Pausing Mel Pisari. Numid Mangani Chumna Tathagadaba Taramarirak Superstar Level Orange Festival Singani Tarataret Nase Tamenglong District Lower Ground Forest and Environment Minister T.H. Shyamkumar Hudokre. Taramarirak Suba Star Level Orange Festival Singani Tarataret Hudokpagi Thoramaduda Tamenglong Assembly Constituency MLA Samuel Jandai Tame Assembly Constituency के MLA Awangbung Nyumai amasung Tamenglong के Deputy Commissioner Armstrong Pamisu Sarukyaki. Ngasidagi hauraga numit mangani chumna chathagadoriba festival asigi saruk ama oina komla thaba lomi singna puthokpa komla gi pothok sing miyam da utpa nat ki oiba masana jagoi sagi thoram cinema amasung Orange Queen khanbana festival asigi mapung oiba thoram sing oigadori loinana Festival asigi manung chana river rafting, camping, trekking amasung bird watching na chingba thoram kaya amasung pangthokadori. Jahi asigi oina festival asida komla gi stall chamanifu mari hangli. Tamenglong District Administration asinduna pangthokliba Taramarirak Subasta Level Orange Festival lising ani tarataret asida komla khwaidagi yamna puthokpa lomida lupa lakamaga lising humdra manga ani subadana lupa lakama aduga subadana lupa lising humdra manga gi Selgi Manapi Gadori. Panbayai State Level Orange Festival ase Tamenglong District tagi Komlagi Pothok Puthok pagi chang ase hengat hannabagi pandamda chahi khudingi December thada pangthokpani. Loinana Orange Festival asina Manipur da tourist sing laknabagi achawba maram amasu oiri. Our target is very clear. We want to create a brand for the orange products, because we produce the best of the oranges, one of the best of its kind in the world. I will not hesitate in saying in the world. It has already been recognized as a Tamenglong Mandarin. It has been given a name also. But how far are we able to brand it, make a value out of it, and let the proceeds go to enhance the income of the farmers? Our target is Sotharaba miyoi singyauna chingtam khaidana lamdam asida lariba mipum khudingmakna amanta oiraba matamda Manipur ase nungaiba chawkhatpa oigani haina Works Minister Thongam Biswajit na phongdokre. Ofam ase ngase Palace Compound laiba lamyanba sanglenda pangthokhiba International Handicapped Welfare Mission Manipur na sinuna organization asigi kunithoi suba foundation thoram aduga mari leinana phongdokhibani. Minister Thongam Biswajit na haikibada Mioiba ama oina angamba mateng darkar laiba mioi singda pangba afaba tawba madi achumba thibana dharma oisi tambangam daba mioiba gi punsi asida amana amagi mateng pangnaduna lamdamasi nungaiba mafam ama oina ba hotnabada pumna makna mateng pangbiyo haina minister na phongdoki laingakna lamdamasida laiba sotharaba singi khanna paikhatliba thabak thoram singi matangda palladuna minister Thongam Biswajit na haikibada handa ikuidana International Day for Disability numit ta State Chief Minister na CM gi Sotharaba singi tengbang haiba scheme hawdokhiba dumak lamdam asida lairiba Sotharaba singbu saugatna bathawrangi haiki nakalamaromda Minister Thongam Biswajit na International Handicapped Welfare Mission Manipur na lamdam asida lairiba Sotharaba singi yaifa thawrang kya paikhatliba asida apen bufongdokhi loinana maki maikaidagi mission asigi awarapa angamba mongda yengsinjage haibagi thajaba pikhi Masigi Thoram Aduga Mari Lainana Komdram Angau Memorial Bravery Incentive Award Amadi International Handicapped Welfare Mission Manipurna Thagi Oina Piba Disabled Pension Beneficiaries Singda Yenthoki Father of Handicapped Padmashri El Nabukisor Hanagi MLA K. Sarat Remski Psychiatry Department Ki Professor Dr. R.K. Lenin Yauna Miyoi Kyananga Sigi Thoram Aduda Sarukyaki Sotharaba miyoi singda
तो हवत पीबा अदुग मियोबा अखोई अफाबा ओइबा अफाबा तौबा अमदि अचुंबा थिबीबा हाबिसे अखोई धर्म ओइगदबनी हाबिसिमा हाजरे हरकान पुनमक कोऑपरेशन पिनरगा कोइ मसेन हिमिनगदबनी अखोई सिगी सोसाइटी द सोथरगा लेबा सेक्शन जे हंधरगा लेबा अखोई पंग नुवारगा लेबा मतमदा सोसाइटी द लेबा मिपुम खुदमक्सि नुवारे हाबि यारोय मणिपुर द लेबा सिंगी तबि हाय अद मणिपुर द लेबा सिंगी सरुक्सि नुवारगा तमदा लेबा सरुक्सि नुवाइतना अखोई मणिपुरी नुवारे हाबि याति अदुना अनिमक तुना लेरिबा संसार में लेमिनरिबा जीव पान खुदमक्सि पुन्ना नुवाय पने लेमिनरबा मतमदा मणिपुर शांति ओरे नुवायरे न हागदबनी अदुना अखोई पुनमक कोऑपरेशन पिनरगा कोइ तेंबांगरगा दा हुमिनबा दरकार ले Social Welfare and Cooperation Minister Nencha Kipgen ngase Directorate of Social Welfare Officer surprise visit chatkre. Minister na office asigi room khudimak changduna yengsin khibaga loinana employees singna masama ki mayumni khanda nu luna na lainaba pautak pikhi. Minister na employee khudimakta nomagi working hour oriba pung 9 suna thabak tawnaba khanganki. Department si nupi angang disabled ahaloiraba amadi kanalai zadraba singi damak laiba department ni haikibaga loinana employees singna kathokpa amaga loinana thabak tawbinaba minister na appeal tawki. Serasigi nauna sengkiba district yauna district khudingmakta Ayush ki hospital yankai lehanaba Ser Ayush department ki thaurang leire haina Ayush ki director Dr. A Guneshwar Sharma na phongdokre. Wafamasi ngase Sagolban Moirang Leirak Nepramen Jorda Ayush Care Center ama hangdokkiba aduga mari leinana phongdokkibani. Ayush ki director Dr. A Guneshwar na haikibada Ayush Health Care Delivery System asi State Health Delivery System da hapchin bangamlabadi lamdam asida leiba micham prajada hena kanaba piba ngamlagani. Ayush Health Care System asi nature based tawba cost effective oyamadi side effect leite. Director namakha taraduna Serasida Ayush Healthcare System asi promote taunaba loinana ana layeng asigi khudong chaba miyamda fanganaba hauzik lamfelda phamung yankhai leiba hospital ama mapung phana thabak tauri. Masigi mathakta Mongsangai da yoga amadi natural cure hospital ama leire. Singzamai da leiriba phamung tara leiba hospital asi December fawda mapung phana thabak tawhanaba hotnaragani. Masida sunatana Serasigi oiba Ayush College ama lehanaba lengak asina kana hotnari haina Ayush director na makhataki. Directorate of the Health Services ki makhada akoina hojik Manipur ki all the district hospital jingsta akoi telbedded hospital amam akoi already established tawre ngasi mak homeopathy ki medical college ama akoi foundation install tawnana bagi damakta akoi honorable minister ga akoi chacharubani masigi mathakta akoina Manipur da all the anoba laiba district khudimaksu 50 bedded hospital amam akoi lingnana bagi akoi pandam leire hojik 50 bedded integrated Ayush hospital ama haibasi lampel da akoi already function tawre very recently akoi Imphal gi east ki jaga dai da asigumba 50 bedded hospital ama akoi leiragani. Ngasi nauna hangdokkiba Ayush Care sida Panchkarma, Kativasti, acupuncture, hydrotherapy, manipulative therapy, nutrition and diet therapy, physiotherapy yauna Ayush ki tongan ba treatment kaya ge khudong chaba miyam da fangan ka tawri. Ngasi hangdokkiba Ayush clinic aduga mari leinana Sagolban Kendra gi hana ki MLA Dr. KH Lokenna Maikai adomda ahan boina Ayush ki oiba clinic ama hangdokpa asina Sagolban Kendra gi miyam da anauba makhalgi ana layengi khudong chaba ama piragani haina phongdokki. Ayush ki clinic ama hangdokpidana ekhoi government ki director singba lengbirakta Ayush ki director singba laktana ekhoi Sagolban ki area sida Nepramen Jorda ekhoi Ayush ki clinic ama hangbasi masina ekhoi ki kendra sigi amasung lekai sigi akoibagi tongan ba makhal gi layang kayada Ayush na chauba masigi clinic asina chauba mateng ama pangani haibagi achet pathajaba asadu ai gi phamdagi thamjaningi aduna masi yamna phaba praja singi damakta laraba tongan ba patient singi damakta aduguma yamna phaba khongthang amani. Revised National Tuberculosis Control Manipurna Lamdam Asidagi TB Muthatnabagi nabag Imphal East Chandel amadi Churachandpur district ta meeting changduna TB na naba miyoy sing khangdokpa amadi naraba miyoy sing layang bagi thabak sing lokhatpa haure haina State TB officer Dr. Y Gopal Krishna na phongdokre. Ngasi Manipur Press Club ta Paumi Singh unaba amada State TB officer Dr. Y Gopal Krishna na haikibada
Prime Minister की मीटिंग मखादा लाकदब चाही इंग लिसिंग अनिगा सोपना कुनमंगा फावबदा इंडिया पुमदा टीबी हाइबा लाइना मखल से मुथतनबा पांदमदा पाइखलक थौरांग सिंगी मनुंग चन्ना इंडिया की तोंगान तोंगान मफम सिंगदा अहानबा अमदि निसुबा तांकक की ओइना थौरांग कया अमा पाइखतखि मणिपुर की ओइना अहानबा तांकक त याउद्रबसो निसुबा तांकक की ओइना हौखिबा जुलाई 23 दगी तोंगान तोंगान डिस्ट्रिक्ट मंगादा मीटिंग थमदुना टीबी ना नारबा मियोय 38 खंगदोक्तुना लायेंबगी थबक कया पाइखतख्रे लोइनना अहुम सुबह तांकक की ओइना हौखिबा डिसेंबर 2 दगी हौना इम्फाल ईस्ट चांदेल अमदी चुराचांदपुर डिस्ट्रिक्ट मीटिंग चंगबा हौख्रे अहुम सुबह तांकक असिदा मरु ओइना अनाबसिंगना टीबी लायेंग फमदा लाक्तुना लायेंबगी मथक्ता रिवाइज नेशनल ट्यूबरकुलोसिस कंट्रोल मणिपुरना तोंगान तोंगानबा मनुंग हुंजिनबा मफमसिंगदा चत्तुना अनाबा लैब्रा हाइबदु खंगदोक्नबा होटनगनी पब्लिक सेक्टर हॉस्पिटल सिंगदा लैरिबा अनाबसिंग असिगी मथक्ता प्राइवेट सेक्टर सिंगदा टीबी नाबा कया यामना लैरिबगे हाइबदुसु खंगदोक्नबा होटनदुना अनाबसिंगिदमक पाइखत पायाबा थौरांसिंग पाइखत कदौरी लोइनना शेड्यूल 1 की मनुंग चन्ना लैरिबा टीबी नाबदा चंगदबा चागदबा हिदाक लांथक सिंग फंगहलिबा फार्मासिस्ट सिंगनसु करंबा मोंगदा हिदाक सिंग फंगनगदगे हाइबदुगी मतंगदसु फार्मासिस्ट सिंगदा रिवाइज नेशनल ट्यूबरकुलोसिस कंट्रोल मणिपुरना अवेयरनेस सिंग पीगदौरी elimination by 2025 से अखोइना पेशेंट सिंगसिना अखोइगी हेल्थ फैसिलिटी सिंगदा ला ट्रीटमेंट सुम तौरगदी अखोइना अनरिच एरिया मयाम अमा लेरे हाइदि चिंग मानदा मयाम अमा को अखोइना रिस्क तौबा ngamdaba मेडिकल फैसिलिटी मयाम अमा लेतबा मयाम सिंगसे मसी यौबा ngamnanaba हाइदना टीबी vulnerable area vulnerable population सिंगसे अखोइना चटला कांदा अखोइना सर्विस पीबने सर्विस सुमाइना पीरगदी हिडन लाइबा ट्यूबरकुलोसिस मयाम सिंगे लोना डिटेक्ट तौरगा ट्रीटमेंट तौरगदी स्प्रेड तौबसे हंदरगदी कोई टीबी कंट्रोल से यारकदोइनेबा क्लीन इंडिया मिशन माइ पाखन बदमियाना सिविक सेंस लाइबा मथौ ताई हाइना हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार ना हाइरी Clean India Mission campaign in the Medical College and Hospital and its importance cyber topic ta RIMS ki Jubilee holding asi pangthokiba symposium competition da saruk yaraduna minister na wafam asi phongdokibani Regional Institute of Medical Sciences RIMS Imphal nisinduna pangthokiba thauramadu minister na hai lubanan ba haibasi analayingi lamda yamna mathau tai Clean India Mission asi mai pakhan bada isai sana wakhal taba mathau tai शिलोंगदा मालेम की ओइना ख्वाइदगी लुहेनबा सिटी अमा ओइहनबा ngamlibase mafam adugi miyam gi achauba thaudangnani pangthokliba symposium asina mahairoi khunaida mission asigi matangda lausin piba ngamlagani director RIMS Professor A Shantana leba asigi drainage system matik chadabagi fibam asida nungnangba phongdokhi dustbin sizinabagi hainabi leihanaba mahairoi singe syllabus ta hap mathautai haiki Congress की माई पाक्तुना बीजेपी दा चंखिबा वांगोय असेंबली कॉन्स्टिट्यूएंसी की एमएलए ओइनाम लुखोइबु एमएलए फम दगी लौथु हाइदुना मणिपुर लेजिस्लेटिव असेंबली की स्पीकर युमनाम खेमचांदा केस थाखरे इंपैक्ट न्यूज दा फंगबा पाउद एमएलए फम दगी लौथु हाइबगी केस दु वांगोय केंद्र की मनुंग चेना लेबा युमनाम हुइड्रोम मखाले काइदगी खुराइजम दोरेंद्रो सिंह कोबो मियोयमना हौखिबा नवंबर 23 दा थाखिबनी हाइरी थाखिबा केस दुदा एमएलए लुखोइबु इंडियन कॉन्स्टिट्यूशन की आर्टिकल 192 क्लोज टू की शेड्यूल 10 की वांगमदा थबक तौबगिदमक शेड्यूल असगे अमसुंग मणिपुर लेजिस्लेटिव असेंबली की डिस्क्वालिफिकेशन ऑन ग्राउंड ऑफ डिफेक्शन रूल्स 1986 की मखादा लौथु हाइबा वाफम याउरी कक्चिंग असेंबली कॉन्स्टिट्यूएंसी की एमएलए वाई सुरचंद्रबु एमएलए फम लौथु हाइदुना स्पीकर द चे थारखरबा मतुंग लुखोई की केस असना निसुबनी मद्रासा मॉडर्नाइजेशन की ओजा चामा यांखई की रेगुलराइजेशन तौबगी मतंगदा वकफ बोर्ड की चेयरमैन फजूर रहीमना मीडिया दा फोंगदोखिबा वाफम अदु मसागी मराल कुपसिनबा होटनबनी हाइना ऑल मणिपुर मद्रासा मॉडर्नाइजेशन टीचर्स वेलफेयर एसोसिएशन ना सेंगदोरकली मणिपुर प्रेस क्लब ता पाउमी सिंग उनबदा एसोसिएशन असगी वाइस प्रेसिडेंट मोहम्मद अब्दुल जबर ना हाई ओजा चाम यांखई की रेगुलराइजेशन तौबगी वाफम से स्टेट कैबिनेट ना ममांग चाहिदा अयाबा पीखरबनी मधुगी मतुंग वकफ बोर्ड की चीफ एग्जीक्यूटिव ऑफिसर दा कन्वे ऑर्डर अमुकसु पीखरबनी अदबु बोर्ड असगे चेयरमैन ओरिबा एमएलए फजूर रहीम अमदी चीफ एग्जीक्यूटिव ऑफिसर ना मतम चान थबक लौखत्तबना वाथोक लाकपनी
हिरमसिदा MLA Fazur Rahimna appointment thoknaba hotnaringaida anauba BJP government thingzilakpadagi appointment thokpa ngamkhidabani haina media da aranba wafam phongdokpa laibak thibani maki wafam asina miyamda chamamnaba pokhale anauba government thingba thamdringai matamda appointment pihaudaba karigino haina hangladuna appointment pigani haiduna oja singdagi chairman Fazur Rahimna lupa lakh ani lausinbada natana oja singi yaifanaba thabak tawkhiba leite haiki Fazur Rahim MLA wabagai AC na phongdokhiba wafam adu aranba yumpham yaudaba masagi maral kya kupsinnaba ngangchakpani wakmapot ki oja sing sigi appointment asi thokna naba tauringai talakta government ki maikai degi anauba sarkar ki maikai degi athingba thamakhibana appointment thokpa ngamkhidabani haibani chairman wakmapot ki wafam se thingakdringai gi mamangda tha ani gi matam leibasida kaidauduna leibibage हाइरिबा मतमसिगी मनुंगददी ओजा सिंगी लुचिंगबा ओइना चेन जोंगजरिबा एसोसिएशन असिना खंगजबददी चेयरमैन फजूर रहीमना ओजा सिंग अवाबा था निफु हेना तल फंगक्त्रबा ओजा सिंगदा लुपा लाख अनिगी डिमांड तौबा नतना अतोपा करिगुम प्रोसेस अमा फौ तौखिबा लैते फजूर रहीम एमएलए Kumja Lesingani Taramari da Iba Changing Pangtokuna Rural Development and Panchayati Raj Department da Accountant cum Data Entry Operator in Tabak Toriba Contract Employees Ningi Tabak Tobagi Matam Sangdok Pio Haina All Manipur Accountant cum Data Entry Operator Association and Manipur Lenga Kipunging Ching Silakli Manipur Press Club the Pami Singa Unabada Association Asigi Publicity Secretary Chandam Milan Nahai Department Asida Employee Chamagayang Humpumatoi Contract in Tabak Chankibani Contract oirabasu regular employee gumna thabak tawduna lakli adubu employees singi awaba ubidana anoba employees sing lawnaba thaurang tawre habagi chingnaba leire asiguma thawong tokpiduna employees singi thabak tawbagi matam sangdokpiu amaromda contract ki matam chahi asigi June kunda loikhrabasu chief minister na re-engagement tawnaba order thokpa laikhre adubu chief minister gi wafam namsinduna thamle maramaduna tha asigi tara fawbagi manungda re-engagement gi thabak paikhatrabadi makhal kayagi khongjang changsilagani haina Jackson wa thamki fresh recruitment lobby ganu akoi bu re-engage tawbi ba natraga absorb tawbi rakanda akoi bu minung simaga loina na akoi bu hingan biwa karigumba akoina हाइरिबा कनो प्रोसेस की दिसंबर की तांग 10 मनुंगसिदा री-एंगेजमेंट की प्रोसेस तौबिरक्तब तारगदि अखोय तोंगान तोंगानबा मखल मखागी एजुकेशन सिंग थबक लेपगी खोंजंग चिंगबु मैम चंगजलगेना अखोय एसोसिएशन लेमनरे Manipur Lengak na lawkhiba police constable gi fall out thokpada waiting list lay horaba candidate singbu lawsinbiu hairi wafamasi ngasi JCSC gi convener Amom Dinesh na Manipur Press Club ta promising unabada phongdorakli All Manipur Police Constable 10+2 fresh batch waiting list candidate 2016 na lenga ki pungning chingsulakpaga loinana tha asigi taramanga fawba chathagadoriba verification da saruk ya hanbiu hairi अखोइबु नुक्सिबियु अखोइगी पुनसिबु कनबियु अखोइ पुनमकपु लौखटपियु अथुबा मतमदा गवर्नमेंट असिना अखोइबु लौखटपिरकनी हाबगी थाजाबसु लैजै थाजाबा अदुमक थबकता यामना थुना ओनथोकपिरागदी अखोइ यामना नुंगाइजगनी यामना थुना अखोइबु लौक्सिनबियु United Naga Council na Christmas kumhai ki mangoina na Jesus Christ laklagani haibigi harawu phongdokpa kumhai Advent Christmas pangthokre kumhai aduda saru yakhiba UNC ki President Gaidon Kamaina Naga gi leiriba furup singna Naga singi damang lepkadabani haina phongdokhi Gaidona makatana kumhai laklabasu Naga gi oiba khongjangdi pukningda thamduna leikadabani mamangda palamba lengakna communal oiba thabak torakpadagi madugi mayokta ihau kaya hauduna awaba mayokna khre atubu kumhai ase pangthokpa ngamlebasi mapu mana chanbibani haiki UNC na sinana Fungyar Assembly constituency gi Thawal multipurpose project ki manung chanba lamlai khunau ramrai khul haina sukhangnaba mafamaduda Advent Christmas ki thawram se pangthokhibani thawram aduda chingi tongan tongan ba district singi ADC ki chairman members sing tongan tongan ba furu kilo chingba sing amasung khuladu gi khunja kyana saruk yakhi ADC singi lo chingba sing amasung naga furup singi tongan tongan ba mihut singda UNC gi maikedi gi khudol pot sing tamki Last year, 2016, Christmas to not only in the hill areas, Manipur Fazana celebrate to Bangam Kide, Matamatuda Leramba government na Yamna communal labor, Miamna Tobigunu, Togunu Haina, kind of protest over Adumba, serious over sentimental over issue Mahakta, Nami Hydra Bulldogs store Pudu protest over Pudigi, Manipur, Natra India, even in international arena, Yamna Soba what talk over economic blockade or Paduna, Akwese.
Christmas to celebrate to bangamde. Akoina pikiba commitment ado, people trust, people confidence ado. Akoida lady haibuse as a tribe president, as a tribe leaders, akoi kaidong way su kauroi dabani. Nakalamaromda Advent Christmas ki thauramasida UN sigi President Gaidon Kamaina Fongdokiba Wafam gi matangda Impact News ke khanaba pautamama. Hanadagi hauna nagasingi issue kaya haudun lakpa khoi organization asigi president na ngasisu nagasingi oiba mangliba mangan adumak mang legedamni thadokpa yada haiba wafam phongdokre maje phongdokiba wafam asigi matangda khoi tongan tongan miyosingdagi makhoi oiba mot ketang lawjage ngasi Gaidon Kamaina Fongdokiba wafamje khoi kenogi Jalerong Bogdin Assam Manipur Nagaland gi keno president moina akari ne hane lobi adu matam daman habgi means di festival dum lere haina madu festival na ngamraga khoi gi leri ba position chi khoi check da banate habrum da hoini haina dum lobda adu namadu di chumi habidi khoi gi Naga peoples na hojik leri ba khoi position hojik khoi struggle torga leri ba khoi gi position se khoi si da festival giving the cultural giving the ama tradition gi ama giving the do the compromise of gi agenda de sule leba yaro habsima dum haining ye do the UNC gi president habse endorse to Gaidon ha yum matamda mamang chahida palamba government na communal leba thawong chatharak padagi khoi blockade tawdna irang kaya ma thokhin haibige ado hojik laiba anobo government siga UNC ga hojik khoi wari sanabagi thaba amsu chathari dhanako amasida ojagi mijing je kari haine yingbi maside sarkar haibaside continuation ne hannagi congress sarkar aduna makoygi wakhallonda naga gi issue amadi Naga khakta de Manipur da issue mayam leibase loisin ningba haibagi wakhallon se hannagi sarkar aduda akoi mayamna amadi aigi experience da thoina ude hoji ki sarkar sina asigumba irang leiba nadraga demand leiba problem leiba khuding se solve toning bagi wakhallon di aigi political experience ta hoji ka no sarkar sida dugumba Khanna naina raga solution purak pa hai basi apam sarkar oina ui Gaidon Kamaina haigiba nagasing yoki punbam punjan gani hanadigi takna don lakpa tabi jidi kaupadi haiba wai phongdoki bisle masi matangda khoi karam haine yingbe wafamji akhoi hojikte akoina bhabna natraga wakhalna sagalga si oibi ai haiba natana karigumba mata akhoi u phangde aduga oira agadi kramai tawdagi haiba potu dani miyam khoi mayam na mi painerise nungsi sanana leibada kayam kaigadagi state amagi manungda state ama within state ama haiba du oigada oirodra tungda kari thorkadagi haiba potu di akhoi hojikso dum nainaningai oi UNC gi khoi wafamje masida khoina kasu lumda lawngai lete hanadagi hamu leiba dum wafamni aduga dimani masina anobo pot ama natte nai thamjagi haiba Gaidon Kamaina ngasi phongdoki bu wafamdu do khwaidigi maru oibasi nagasing na talakpa makhoi oiba issue sing oiba demand sing adu kaugdana adumak puningda thammaga satkadabani haiba wafam sini masigi matangda nagagi oiba issue sida UNC na kari hongo purpangam gadage haibadudi matongi matungina yengba tari camera person boboga loinana pawdam jari bai akozam tompok Impact News lamlai khuno matang sida break mlawjage break matungda Elangbam Shamo Misiga Mari Lainana, Taubal Kangabok Lambi, Punkara Tingsinduna Kongjang Changsing Kibagi Paumadi, Manipur Sumaling Tongan Tongan Ba Ipau Sing, Pudana Lakchege, Impact News Permitting Tatun Review. Zine Mayambo Amukana Taram no Octuary Bulletin Sigamakataba Pau, Mianda Pisari. Ngasi Ayuk Angan Badagi, Elangbam Shamo Misiga Mari Lainana, Taubal Kangabok Lambi, Tinglambadu, Taubal District SP Gawari Sanar Bamatung, Ngasinung Tilpung Amamakai Taba Matamdagi Handokre. Taubal Kangabok Part 1 Kulakpam Lekai Digi, Elangbam Shamu, Jahiyankai, Apokpa Kumar Singkoba, Mioy Ama, Ngarang Numidang, Pung Tarama Kairom Taba Matamda, Singzamai Police Station Gimanung Chanaleba, Lelong Chazing, Mamang Lekai de Leba, Nursery Farm Amada, Tang na Tinduna Tamtin Hatlambani. Tawang Adubu Yaning the Fong Doctor Nangasi, Angan Ba Ayuktagi, Taubal Kangabok Powduna Chatliba, National Highway 102 da, Miam Toraktuna Lambi Tingbagi Kongjangadu Chatakibani. Panbayai Shamo Tamakai Amarungi Mamangdagi Pharmacy da Tabak Subayara Kibani. Ngarang Numidang Pung Tara Makairom Tarak Pamatamda, Mahak na Tabak Suri Bamafam Aduda, Tamtina Hatlaga Hundok Lambadagi, Shamoga Tabak Suminariba Mioy Signa, Tengnar Kibani.
Siamogi Poknafam Lamdam, Kangabok Kimiamna, Missi Asiga Mari Lenana, JSC among us Yuk Sem Kibagaloinana, Ayuk Angan Badagi, Lambi Tingbagi Kongjangadu, Chatakibani. Loinana, JSC Mute Kangbu Amana, Chief Minister da, Missi Asiga Mari Lenana, Memorandum Amapisan Cray. State Asiki Lifeline Namawari Bainfal Jiri Lambi Hiraga Kangnaba National Highway 37 da Miyamna Thengnaramba Lambi Khodong Chadaba Singh Ngasidi Aduki Matik Hantarakli. Lambi Asi BRO gi Makhada Sengat Sagatpagi Thabak Tauram Labsu Chahi Asigi March Tang Kuntaretagi National Highway Infrastructural Development Company Limited NHIDCL na Semba Hokibani. Nauna Sengali Lambi Asigi Fibam Yang Sinbo Inangasi NHIDCL gi Mihut Yauna Paumi Singi Kongchet Amachatki. Company asigi makada HBS Nidhi Creative Amadi BIPL na kilometer chaniga kun sangba lambi asigi saruk ahum thokna awang bathakta lambi semgat pagi thabak chathari. Nong chingi pibam phattabana lambi asi sembada awaba kaya mayok na khrabasu. Mathang chahi English ngani taranipan ge January tang taramanga fawagi manung dadi sungsoi soidana miyamda afaba lambi ama piba ngamna ba hotnagani haina HBS Construction Materials Private Limited ki director Hoidrom Bikramjit na phongdorakli. Kilometer chani kun sangba lambi asigi Imphal West ki Takel dalaiba Oriental College mapadagi hauraga Longmai None District ki Awangkhul fawba kilometer humdra manga sangba mafamasi HBS Construction gi makhada sangat sagatpagi thabak chatharibani hiram asigi matangda Hoidrom Bikramjit na phongdokhibada NHIDCL gi makhada chahi ani gi oiba restoration work asi ikoi koidana yamna khumang chawsina changsin mangamli Hauzik fawda kilometer humdra manga fawbagi manungda kilometer humphuma thoiromdi quality maintain tauna miyamda afaba lambi ohenba ngamle lemhauriba awatpa kilometer khara sidi tha ama ani asida loisinba ngamlagani haiki lambi asida WBM WMM thabata natana side shoulder semba pothole menba madi drain matik chana kotpagi ayabasu NHIDCL dagi pirakli Drain sing matik chana semjin baloirabadi hauzik semli balambi asi yamdrabada chahi manga tarukti chatkani haina mahakna miyamda thajaba piki lamdam ama chawkhatpada lambi thong phana thambagi achawba mathautai haibagi pandamda miyamgi maikaidagi pungning thaugat piba madi mateng pangbibana ngasigi fiba masi yawba ngamlakpani haina mahakna apenba phongdokhi ngasagi BRO na adagi koigi truck owner association nung achawba payam pusalaga hapki base masigi lekhom thoena akoigi public na su ising toti se koi sorok mai thadaba ada nung achawbadu karakter ama thoki kong kong adu mai mayam thengnai adu hojikti adu koina kong kong du lokthok charaga koina maintain tawjare khudak khudak ta masi kolas hawdragadi chaliba gari mayam singsina akoigi lambi seida sagi ifun thokpani khangde adai nung du paithokki nung yang waba manuna koina khudak khudak ta ngasi thagadabadu ngasi mari ni waling de manga ni waling da Poron mention the Cosa Mantro maintain dogs of Bani, Nasagi Biarona, Adagi Quaki Nasigi Kongchara to the Saryakeva NHIDCL General Manager Projects Sunil Kumarna. Sterasida Hanboina HVS na hot mix plant machine season aduna, Miamda quality label and BP na Botnari Haiki. Patsoy the labor, HVS construction giloisang the ladyba, Anova technology machine asi, Nongju Tagi Matam Sangba Sterasida di Tangai Fade. Mamang the Leramba low capacity commercial plant singa Changdam Narubada Anoba maximum capacity plant asina capacity building oibada Chauna Kanava Piri Haiki. Hauzik Oiriba Lambia Segi Fibongi Matangda Longmai None Forgi Kunja Aku Kamaina Matamama the Oiramba Lambia Segi Pibonga Yeg Narubada Ngasidi Chauna Hungbalakle. Port Hol Kayana Kurak Kang the Leramba Lambia Si quality maintain down a stemlakpada Nungaiba Fawi. Lambigi fibam phagatpada natana lambigi mataida hauba asongba pambi sing kothok pirakpasna khongna chathok chasin tawba khunja sing dasu kodong thiningai oitri haiki ngasi khongchara duda NHIDCL ge manager project Laishram Sanjoy Su sargyaki. So this is the first time with the high maximum capacity plant which has come to Manipur, the latest technology. In a day you can take around about 50 vehicles of 10 cubic meter. That is the kind of capacity that we have from this plant. So every day you can do about a kilometer of DBM in the national highway double lane. So such kind of fast work, because we have got a very limited working season in Manipur, hardly 4 or 5 months to work. So in that, unless we invest
like people, companies like HVS and BIPL, they have been investing in capacity building. So in the limited working season, we can do maximum work. Hauzik oiriba lambi asigi phibam gi matangda longmai noni for gi khunja aku kamaina matam amada oiramba lambi asigi phibam ga yengnarubada ngasidi chauna ahungba lakle pothole kayana khurak kangdana leiramba lambi asi quality maintain tawna semlakpada nungai ba fawi lambi gi phibam phabagat padana tana lambi gi matai da hoba asongba pambi sing kothok pirak pasina khongna chatok chasin tawba khunja sing da sukudong tiningai oitre haiki ngasi khongcharadu da NHID cell gi manager project Laishram Sanjoy Susar gyaki BFF na pairingai matang sadi tawdi tawe adu lambi se yamna fajadaba habidi gari thawdu su khongna sapdu su adi yamna awaba le habidi lambi matai adasu yamna asongba adi fajana clear tobi dabako adu hujikti yamna fajare adi matai su fajana jungle kati su fajan tobire adugi sum thakta hariba baram su fajana hujikti chauna singdok pire BFF na Department of Animal Sciences College of Agriculture Central Agriculture University Imphal Scientific Care and Management of Ponies haiba hiramda nomagi oiba health camp amasung training program pangthokre training program edu university asina senduna Imphal stalaiba Chingkhai nganba polo club ta pangthokibani camp aduda poni nifuda timaduna tin thoraknaba hidak sing pijabaga loinana poni mapu singda mineral vitamin mixture amasung antiseptic powder sing yenthoki Camp adu loarba matung pangthokba training program da poni gi mapu ni furomna sarkyaki timadubu luchingkiba kaogi Department of Animal Sciences ki head amasung principal investigator oriba Dr. T.S. Ranadhir Singh na Manipur gi tanglaba poni sing asbu lainatina sing dagi ngak thoknaba gi dama camp adu pangthokpani haiki Nominini chumna chat Technopol district ki tongan ba mafam singda chatharakpa legal awareness program amangasi more de loisin khre panbaya badi ngarang ahoba numita kwatha village se pangthokhibani discrimination of women's rights and crime against women habasida National Commission for Women gi meeting makhada Manipur State Commission for Women senduna legal awareness asi pangthokhibani thoramaduda Manipur State Commission for Women gi chairperson Dr. K. Sobita Devi More DSP T.S. Krishnatombi MSCW ki member Ranjita Golmai Manipur High Court ke advocate Khaidem Sandas Singh na chingba masak narba miyo kya madi more da leba kanglup kya gi nupi kya na saru kya ki lamdam sonda leba ni pising sigi moi sotharaga akhoi aspect kaya ma akhoi na yenge makoi de maru na health ki problem yam moi thene nupi gi moi sigi bagi problem college pension sisu kharama phanga khoi kharama phangdaba right to education gi matang asisu khoina angang sing gi poverty line da leiba angang sing ase moi da mafam jana phangba ngamdaba asugumba awana gi paujir mayam sing si recommend si puraga akhoi sarkar da phajana recommend tawjara kanda yengba ya ba mating se khoi thoidna tawjage haibasima akhoi na haijarami Lamrai Assembly Constituency ki Takhel Village pu Sansad Adarsh Gram Yojana gi makhada Model Village amo hinabagi damak Rajya Sabha ki MP KSH Bhavanand Singh na urep yung tamdala launch tawkhre loinana Takhel Gram Panchayat Sanglin yakoi bida uchar su thaki tungda Takhel Chingdam Community Hall da pangthokpa Model Village hawdokpagi thoramda SAGY scheme makhada English ni 18 fawbada khungang asibu hiram khudimak ta chawkhatpa tamjaningai oiba khungang amo ehelagani haina MP KSH Bhavanand na hawdokpagi thoramda phongdokhi Thoramaduda Lamrai Assembly Constituency ki MLA KSH Biren Singh Imphal ki DCTS Chitra Devi Telauchana Saijang ki Jila Parishad member amadi Takhel Gram Panchayat ki Pradhan su Sarukyaki Oripok to lay by Bodon Sana Higher Secondary School ke annual freshers meet ki thoram ngasi pangthokre thoram asida sarukya ki ba Deputy Chief Minister Yumnam Joy Kumar na hai ki bada Mahairos Singna mahai tamlingai matamda luchingbo oiba haibisisu tungdamiya gi luchingba ama oirakna bagi para tamba gumuni haina lobaya tawbatabu mahairoi oiringai da mahai tamba yabadi tamgadabani lairi khakta natana khunai da kanaba yaba thabak singsu tawgadabani
खंगदा हैतबसिंग यावरपदो जासिंग अमदि अखंग हैसिंग तानागदबनि हाइखि थौरम असिग मरी लेनना तोंगान तोंगान कॉम्पिटिशन सिंग मकोक मथंग ताखरब महिरु सिंग डेप्यूटी चीफ मिनिस्टर वाई जॉय कुमार नमना लांथोखी स्कूल की सेक्रेटरी मागी जनरल सेक्रेटरी स्पोर्ट्स की सेक्रेटरी असिना चिंग खोपा ओइबा हाइबा सिदेगे तोबो खोपा बिसिसु इंपोर्टेंट लेवल फंक्शन अमदी लर्निंग स्टेज सिदेगी तोरगा अतोन कोनमु हाई स्कूल कॉलेज न चिंग लोरगा पब्लिक लाइफ लाप कांदसु अदुदिंदा हाई लीडर रोल अदुगा मयांगी थबक तोबो खोपदा अदुगा संगदमा वखलोन अदुगा लोनना मदुगी स्किल मैम अमसु तमहोबगी अदुगुमगी खुदों चावा फंगनगा अदुगुम पोसकमनी Socialist Students Union of Manipur SSUM na thador pachero lamada ngasi SSUM gi kaisampat laisom lerk laiba head office ta general body mifam ama pangthokre hairi mifam aduda English ngani tara taret tara nipan gi oina SSUM gi thau pugada basing khankhre hairi SSUM gi ngasi khankraba thau pu basing adu lakliba December tara da wasak logani haina cheros na pauchilakli Panthoibi Housing Finance Company Limited PHFCL gi subsidiary company ama oiriba Panthoibi Microfin gi tarani thoisba branch office ama ngase Imphal district ke chingmerong mamang lekaida company ase gi chairman amani managing director Thokchom Hemona hangdokre Thokchom Hemona phongdorakpada chingmerong mamang lekaida ngase hangdokliba branch office asina chingmerong amadi masi akoibada lariba mafam sing Mantri Pukri Kurailamlong Kekruvila na chingbam fam singda tongan tongan ma makhal gi business toriba mioi singda Microfin gi oiba loan gi khudong chaba sing phangalagani haiki loinana Microfinance ki loan loriba mioi singasi chada chama loan singbagi hainabi leiba adugumba faba makhal gi customer singda darkar leirabadi lupa lakh ani ga listing humpu taret ki ama amadi lupa listing kutra nipan gi subsidy yawa home loan gi khudong chabasu Panthoibi Housing Finance Company Limited na pigani haina Thokchom Hemona makhatana phongdoki around the Singmairong Hajabatare Kurai Lamlong, Mantri Pukri, Aduga Kekruvila na Singba, Hariba, Papam Sangsida, Ko business na Singba to Viriba, Nungtigi, Delhi ki sell process laiba, Mio Singda Quina, financial assistance, microfinance ki, Madugumbagi Kudong Saba to Pijan Abidamta, Nasi, Handuk Sabani, microfinance da loan lobby Gadoriba, 100% repayment laibiba, is now sing, Kudima, Akoi Panthoibi Housing Finance Company Limited na, Prime Minister Y was na, PMAY, Grailing Subsidy Scheme, CLSS ki, subsidized home loan ki kudong sabasu, urban area da, amasung rural area da laibiriba, mipung kudimakta koi pijagani. Wangjingda Labor Royal Academy School da class 11 tamnabagi form khakta thazalam laga atopa government ki school amada tamkhraba mahiroi amagi enrollment registration thagat lambadagi doubling chatpana maram oiraga mahiroi asaki enrollment amadi registration handak session gi oina kakpana traga kosemda lupa listing tara fine thiraga school ama khannabagi option piri Hiramasina maram oiraga mahiroi singi punsi mang bayana lakpasida mari lainaba authority na kumna yengsin biduna mahiroi singi punsi kanbinaba Students Union of Kanglaipak Sukna Cherolamada pauchilakli Manipur Home Guard ki Yankhai Mari Suba Raising Day ki thoram ka mari lainana blood donation thoram ama pangthokre Porampata laiba Jenims Blood Bank to pangthokiba thoram aduda Home Guard personal kyana EPK nasigi thoram adu Manipur Home Guard Welfare Association na sinduna pangthokibani United Clubs IMC Ward number 4 report na thador ko chero madanga sigi club asigi foundation de ga mari lainana kaibi sanapat Imphal ista leiba Yaibiren Children Home da chana thakna bamadi angang sing da boy colonian thokre hairi Yaibiren Children Home asigi wara pasu mari lainaba authorities sing da khangalagani haiba thajabasu club asina home aslapiram ki hairi Manipuri cinema gi hau hena kankhat hannabagi pandamda Thangal Cinema Hall haina mingthonba cinema hall amangasi Rajya Sabha gi MP KSH Bhavanandana haukre Hall asi matamamada Imphal Movie Club haina leiram labasu jahi kayagi mamangdagi mathau tawdana leiramba adu nauhauna na sengkatpani Hall asida Manipuri non-feature film Manipuri award winning film quiz seminar yauna khanaba film kya miyamda utkadauri
थौरम असि अथोइब मिथुंगले नोकिबा KSH बाबानंदना लमदम असिदगी हिंदी फिल्म थिंगलिबा असि कानबा अमदि कानदबा करिनो हाइबसे थिंगलिबा इचिल इनाउसिना अमुक हन्ना रिव्यू तोबियो हाइकी अपुन बई पाक की महरोई सिनपांगलुब एम्स चाही खुदिंग लेप्तना चथरप लीडरशिप ट्रेनिंग कैम्प लिसिंग तरा तरेट चाही असिगी ओइना लाखलिबा डिसेंबर 10 कुंट्रा फाबा एम्स की मयाई लोइसंग क्वाकैथेल गर्ल्स हाई स्कूल पांगथोकलगनी हाइरी हाइरिबा कैंपस ला याउबिनिंगबसिंगना क्लास 11 की मथक्ता लैबा महरोई सिना एम्स के ऑफिस लाक्तुना कुपा मरोल खंगबिरनबा अपुन बई पाक की महरोई सिनपांगलुब एम्स थादोरप चेरोल अमदा खंगलकली मणिपुर की चिंग अमदी तमदा लैरिबा कांगलुब सिंगी मरक्ता नुंगसिनबा अमदी अमत ओइबगी वाखलोन हेनगतनबगी पांदमदा हाइरोक्ता लैबा तोंगान तोंगान लुप मंगाना पुनसिनदुना चिंगतम निंगोन चाकोबगी थौरम गसे हाइरोक्ता लैबा चिंगदोंग पोक लंपाक्ता पांगथोखरे निंगोल चाकोबगी थौरम अदुदा हाइरोक अमसोंग असिगी अकोइबा अमदी चांदल डिस्ट्रिक्ट की खुल सिंगदगी लाकपा निंगोल चामरी रोमना सरक्याखी थौरम असिबु सिलेबा यूनाइटेड चिंगतम एसोसिएशन हाइरोक की प्रेसिडेंट गोपेन अमदी स्टेटस लैरिबा तोंगान तोंगान बा सिविल सोसाइटी ऑर्गेनाइजेशन की मिहुत कयाना सरक्याखी लागलिबा डिसेंबर 8 साममदी त्रिपुरा के आर्टिस्ट हुमद्रा रोम याउना नेशनल यूथ कल्चरल फेस्टिवल लिसिंगनी तरातरेत MSFTS पैलेस कंपाउंड पांगथोकलगनी हाइना इपाक फिल्म्स प्रोडक्शन मणिपुर की चेयररोल अमना खांगलकली कोनिथोय रक्सुबा स्टेलेबल यूथ फेस्टिवल लिसिंगनी तरातरेत ngasi खुमलंपाक स्पोर्ट्स कॉम्प्लेक्स की ऑडिटोरियम दा लोइसिनख्रे लोइसिनबगी थौरमदुदा यूथ अफेयर्स एंड स्पोर्ट्स मिनिस्टर लेटपा हॉकी स्टेट डायरेक्टर नेहरू युवा केंद्र संगठन इम्फाल साहिब सिंह अमदी रिटायर्ड IAS ऑफिसर आरके निमाइना सरक्याखी हाइबा फेस्टिवल असी हौकिबा डिसेंबर 2 दगी तोंगान तोंगानबा डिसिप्लिन 13 दा चथरखिबनी यूथ सिंगना स्टेट अमदी लेबा असिगी अपुनबगी सक्तम सागतपदा चौबा थौदांग लई हाइना यूथ अफेयर्स एंड स्पोर्ट्स मिनिस्टर लेटपा हॉकीबना फोंदोकी फेस्टिवल असिदा मकोंग मथंग ताख्रबसिंगदा मनामथुम सिंह सु येंथोकी सानबगी पाउदा अहानबा गवर्नर्स ट्रॉफी स्टेट लेवल मुगना कांगजे टूर्नामेंट इम्फाल वेस्ट टीम बीना चैंपियन ओइख्रे ngasi टूर्नामेंट असigi sanakhiba फाइनल मैच अदुदा इम्फाल वेस्ट टीम बीना थौबाल टीम एबु पांजन मंगा अमदा माइथिबा पिरमलगा चथरिबा मुगना कांगजे असigi चैंपियन ओइबा ngamki मैच असida थौबाल टीम एना रनर्स अप ताहौरे चथगिबा मुगना कांगजे की ओइबा मसाना सिदा विनर ओइखरबा इम्फाल वेस्ट टीम बीना सेलगी मना लुपा लिसिंग कुन गलोइना ट्रॉफी अमा फंखिबा गलोइना रनर्स अप ताहौरबा थौबाल टीम एना सेलगी मना लुपा लिसिंग तरा गलोइना ट्रॉफी अमा फंखि लमदम असिगी मसाना अमा ओइदुना निंगसिंगबा थोक्ट्रबा मतमदगी हौना मणिपुर की पुवारीगा सागोनदुना लाक्लबा मसाना सि योखनबगी पांदमदा क्रीडा मणिपुर भारती न सिंधुना अहानबा मणिपुर राइफल्स की पैरेड ग्राउंड चथरिबा मुगना कांगजे की ओइबा टूर्नामेंट असिगी नसिलोइसिनबगी थौरमदुदा मणिपुर लेजिस्लेटिव असेंबली की स्पीकर वाई खेमचान अमदी एजुकेशन मिनिस्टर TS राधेश्याम गलोइना क्रीडा मणिपुर भारती की थौ पूरी बमियोय क्याना थौरम अदुदा सरक्याखी स्टेट लेवल टूर्नामेंट हुकुकिला क्रीडा पार्टीला सिनी बगिदामुक्ता एला क्रीडा पार्टीबु अदुकी मतिक थागतसबगलोइना मखा तारकपा डिस्ट्रिक्ट लेवल सिनी गनी सिनी बगिया पापा लेबा कया अदुसु मतिक पांगो याउजगे इसम संबा अखन अखामनि गदा सेगाई तुगाइबाना सादरा बेमदि गेम सका सेगाई तुगाइबा kana बोल तुगाइबा अदुकी कंसंट्रेशन अटेंशन फोकस होगा अदुना अखोई लाइफ अखोई जर्नी दा हाउ should we focus? अगर focus को practice, attention भी बगी practice, अदु वो concentration भी बगी practice, अदु वो गया अदु लोहे ना तो मांगता रहे अदु traditional लोहे बस वो games जो कर पाए से याद ना मरो है ना तरानिथोई सुबह मणिपुर स्टेट लीग की ngasi यांखै सुबलिक तसानगदा FC Zelen कांगपोकपी अमसुंग मोवनलाई FC कांगपोकपी अनि मैच सानबला खिद्रे चलिबा चाही असगे सेप्टेम्बर 3 तगी खुमलंपाक आर्टिफिशियल टर्फ सानबा हौखिबा मणिपुर की ख्वाइदगी चावबा फुटबॉल की लीग मैच अमा ओइरिबा टूर्नामेंट सिदा थोखनिंगदबा थौदोक क्याना मरम ओइरगा मतम सांगना सानदना लाखिबा टूर्नामेंट असे था असगी अहुमदगी मखाताना मपाल कांगजेबुंगदा सानबा हौख्रबा मतुंग
DM Rao Sekmai amasung Nako Nambul Mapal amadi AIM Khabam Namkhai amasung Nisa Thamaiban anina makhoi gi oiba league match asida sanaba lakhidraba matung ngasisu match asida sanagadaba team animak sanaba lakhidre Khumukcham Ingocha Singh Memorial Trust ki senthang makhada All Manipur Football Association ki meeting makhada chatharakliba football league tournament asida team tarani thoina sarukyari Hayeng league tournament asigi sanagadaba league match amada Waipu Lalambung amadi Nako Nambul Mapal anina lamba tawnagani Kunmapan Suba Junior Boys Inter-District Football Tournament ta Imphal East District Football Association Mai Pakre ngasi Kumalamba Artificial Turf Ground Tournament asigi ngasi sanakiba Suba League match amada Imphal East District Football Association na DSA Bisnupur Pupanjul ahum amada maithiba piba ngamki All Manipur Football Association ki meeting makhada chathariba Junior Football Tournament sida football team manga na sarkyaduna chathari Hayeng tournament asigi mari Suba League ta Imphal West District Football Association amadi DSA Thawal anina lamba tawnaragani Lamdanda laiba Manipur Mountaineering Institute asida lakliba December kundagi numit 15 ni chupna Marfurak Sub Adventure Course sama pangthoklagani haina Manipur Mountaineering and Trekking Institute na thadorokpa cherol amada khangalakli Manipur Mountaineering and Trekking na sinduna pangthokadoriba course asida sarukyaningba chahi 15 dagina chahi 35 fawgi manungda laiba mioisingna minuthongda laiba MMTA yaifa sanglendagi akopa warol khanglaba yagani hairi MTA, AITA, Super Series and the 16 Boys and Girls ki tennis tournament ki Girls amadi Boys ki semi-final match sing sanana basem sabaloi kre. Maslam fel patalaiba Officers Club ki deko tarf tak sana kiba Girls ki hanba quarter final da Christy Borona Anaya Yadapu maitiba pikiba galoi na nisba quarter final dana Koyena Sarkar na Khushi Sahibu maitiba pibangam ki. Chathariba tennis tournament asigi nupi machagi humsba quarter final da Vaishnavi Adkar na Khushi Rao Badula bu maitiba pibangam ki bagaloina na marisba quarter final dana Bhakti Parwani na Ishika Chakma bu maitiba piki nupa machagi ahanba quarter final da Udit Gogona Bhushan Hawambu aduga nisba quarter final dana Akhilendra Indra Balamna Jid Tatabu maitiba piki bagaloina na humsba quarter final da Aman Tejwala na Arjun Bhagat bu maitiba piki bagaloina na marisba quarter final dana Ajay Singh na Manav Sri Kumar bu maitiba piki All India Tennis Association ki meeting makhada Manipur Tennis Association yumboiduna chathariba tennis tournament asida Assam, Chandigarh, Delhi, Maharashtra, Karnataka, Tamil Nadu, Orissa, Telangana amadi Manipur dagi nupa macha sanoi kunthra duga Gujarat, Telangana, West Bengal, Assam, Tamil Nadu, Delhi, Maharashtra, Karnataka, Orissa amasung Manipur dagi topi macha sanoi kunna sarukyari chathariba AITA Super Series asigi hayeng makhada ba match sing sanaragani Arroybida bulletin sigi headlines amana miyanda thamsige. Tara Mariak Subasta level orange festival is in Tara Taret na si Tamenglong district ki lower ground forest and environment minister T. Shyam Kumar na hogdo kre. Lamdam asida laiba mipung khodimak na amatta oiraba matamda Manipur asi nungaiba chawkhatpu oigani haina works minister Thongam Biswajit na hairi. Social Welfare Minister Nemcha Kipkena, Directorate of Social Welfare Officer, surprise visit Chakre. Amasung Ayush Department na status ki nauna sengkiba district singyaw na district kudimakta Ayush ki hospital yang kay sengat kadauri.